Manipur peace and normalcy halaknaba AR na kana hotnari. Assam Rifles amadi North East India da khwaidagi lead of a force ni. Manipur gasu aset pamari amalay. Maram masina state asida peace and normalcy puraknaba Assam Rifles na sukana hotnari haina. Headquarters 9 sector Assam Rifles ki Brigadier Ananya Bora BSL na phongdokre. Wafam asingasi Imphal Hotel manakta laiba Sanjeevani da pangtokhiba School Development Program hogdokpagi thorom da phongdokhibani. Tha asigi ahumdagi AR amadi We Care School Solution anigi marakta yanakiba Memorandum of Understanding gi matung ina training maudra khangatuna hospitality amadi retail management gi lamda chayol taragani thoisangna pigadabani. Training asigidamak administrative infrastructure na Assam Rifles na provide tawgani amadi faculty na We Care Solution na puthokadabani. Training program hogdokpa duga mari leinana Brigadier Ananya Boral na phongdokhibada Assam Rifles amadi We Care School Solution ani punduna haugalakliba nahasing school development amadi empower tawduna thabak phangananabagi maikaida pusinana hotnabani. Training program asi loaraba matungda mai pakraba candidate singda National School Development Corporation na accredited certificate sing pigani loina maru oina organization singda thabak phangnaba lambi su pigani haiki. Yeknaba oinaraba kuki meitei. Mamang sehigi me ahumdagi kuki na meitei da landaba horokpaga numit kharani gi matungda minister ani yauna MLA tarana Manipur lengaktagi separate administration leinanabagi demand tarokpadagi amadi kuki militant singna meitei da landaba makha tarakpa amadi meitei nasu kuki gi landa adubu mayoknaduna hingsa gi thabak chatharakpadagi meitei kuki yeknaba oire asigumba meitei gi yeknaba oiraba kuki na masing hena khundaba Churachampur More amadi Kangpok pina singbada khundaba meitei sing tanthoraktuna mafam sing asida meitei na khundarami haibagi mami fawba tadanaba thabak chathakre amadi kuki na khundaba chingi mafam sing da naknaba mafam da khundaba meitei sing da nongmai bom sizinaduna meitei tanthoklaga kuki gi lam oinanaba hotnaduna lakli hojikna makha tarakpa landa oina Manipur gi ngamkhai da leiba Assam ga thangnaba Jiribam district ki Jiribam da khundaba meitei singda amuk landa ba haukre landa asi meitei singna kinabagi moongda lambidagi meitei nupa ama faraga mangak lenduna hatpana hauraga police outpost yauna meitei gi yum kaya mai thadokhi asigumba kuki gi landa asida kiraba meitei sing security force singna ki ganu haina meitei singda thauna pibagi mahut hena akiba pon bagi thabak tawduna mayum dagi safagadaba mafam ni haiba mafam singda hondokhi madudagi meitei gi mi leitraba yum sing kuki na maning tamna athingba leitana mai thakhi phibam masigi pau fangbadagi Manipur gi chief minister na Jiribam da chatnanabagi thorang tawduna advanced security Jiribam da chatkibada Imphal Jiribam lambi National Highway 37 gi Kotlen manakta kuki militant singna ambush torokpada driver ama yauna police personnel ahum sokhi asigumba thawdoga si thokraba matungda kuki in peace Southwest Sadar Hills kuki students organization Southwest Sadar Hills amasung kuki women union Moltam region na kaukiba ahing nongyaidagi National Highway sida pungkun mari total shutdown tawki asigumba kuki organization kayana meitei da sathariba thawong sing asina meitei kuki yeknaba asi matam supagi oibagi phibam da leiri asigumba phibam asina meitei kuki hanagum nungsi sanana leiminarakani haibagi wakal khanbagi mahut leiminaba yaroidaba kuki ga nakhai sengna sengdoknaba hotnabana hena chungani